थोकपा थौदोकसिंगी मनुंगदा अमा ओइना ngarang numidang pung 9 makhairom tabada Imphal East ki manung chanba Khurai Lamlongda Diwali ge lagaw khawba miyoi singna Manipur Police personnel singdagi nongmai munbagi thawung ama thokre IS News na fangba pawgi matung inna Khurai Lamlong Bazar mayada naha kharana lagaw khawna ringaida Imphal East District Police ki team ama gypsy gari da laktuna ngahak laiki hairi Police team aduna lagaw khawbadu yenglaba matungda lagaw maru amadi layumna chingba polam sing munduna gari thaunanaba tawki adubu lagaw khawriba miyoi singna police sing adu tanaduna polam sing adu piraknaba haibada yadabadagi police personnel amadagi AK rifle ama munki hairi Mafam aduda lairamba miyoi kayana thaudok adubu ubada angakpa faunabaga loinana nongmai munbadi tawganu pithokho haibadagi kona nongmai adu police na lokhatkhi thaudok adubu uhauba miyoi singdagi phangba pawgi matung innadi police team aduna sel piu haibada lagaw khawriba miyoi singna pidabadagi laibak thiba thaudok adu thokhibani hairi Masimakna achumba oirabadi Home Department ki makok thongba authority na asengba khangnanaba thigatuna matungda asugumba thaudok thoktanaba honabana pumnamaki afaba oigani Astaba halak bani. Tông luôn nè, tông luôn nè. Adu tông luôn cái đâu kìa. Sao xí tông luôn nè. Adu tông luôn, mấy mồi itu kayak gitu. Kan ini nih tông itu. Nông itu kiro. Nanau tông luôn. Adu pate. Nông cái lối muli. Biran, nông mun nganu. Di buki seleda. Nông cái muli ni. Hoi ron ni dah kisah ida.